ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯄꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯊꯦꯡꯕꯗ ꯆꯦꯟꯕ ꯇ꯭ꯔꯦꯟꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯊꯧꯔꯤ꯫ ꯖꯨꯂꯤꯌꯥ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯇꯦꯕꯜꯗ ꯃꯦꯞ ꯑꯃ ꯊꯝꯂꯒ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯈꯔ ꯄꯨꯊꯣꯛꯂꯒ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯂꯝꯍꯥꯡ ꯑꯃꯗ ꯂꯩꯕ ꯗꯝꯕꯨꯔ ꯑꯃꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯐꯝꯗꯨ ꯁꯨꯛꯂꯕ ꯎꯃꯪꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯅꯥꯗ ꯊꯦꯠꯆꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯁꯤꯜꯂꯒ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕ ꯑꯗꯨ ꯂꯥꯇꯦꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯄꯥꯠ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯁꯥꯔꯤꯕ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯏꯄꯥꯛꯂꯣꯝꯗ ꯊꯧꯗꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨ ꯌꯧꯕꯗ ꯃꯐꯝ ꯑꯗꯨ ꯄꯨꯛꯆꯤꯛ ꯆꯤꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯖꯔꯕ ꯑꯇꯤꯌꯥꯒꯤ ꯃꯁꯛ ꯑꯗꯨꯁꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯊꯥꯕꯜꯁꯨ ꯃꯐꯝ ꯑꯃ ꯈꯪꯅ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯤꯖꯅ ꯐꯖꯔꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯖꯨꯂꯤꯌꯥꯅ ꯌꯦꯡꯗꯨꯅ ꯍꯤ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯥꯅ ꯉꯁꯥꯏ ꯅꯥꯔꯨꯝꯗ ꯊꯤꯠꯈꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯗꯨꯅ ꯊꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯊꯟꯇ ꯑꯁꯨꯝ ꯐꯝꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯔꯨꯗ ꯃꯤꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯅꯤꯡꯊꯤꯖꯅ ꯐꯖꯔꯕ ꯄꯤꯛꯂꯕ ꯏꯄꯥꯛ ꯏꯌꯥꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯒꯨꯝ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯖꯨꯂꯤꯌꯥꯅ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤꯞꯊꯕ ꯌꯥꯗꯕꯗꯒꯤ ꯐꯝꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯍꯤ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯈꯤ꯫ ꯃꯁꯤꯗ ꯖꯨꯂꯤꯌꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯔꯦ꯫ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯍꯤ ꯍꯣꯟꯅꯅꯕ ꯅꯧ ꯑꯗꯨ ꯄꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯁꯥ ꯉꯥ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯂꯦꯞꯈꯠꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ, ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯅꯣꯟꯊꯔꯒ ꯃꯈꯨꯠꯅ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯤꯉꯩꯗ ꯃꯥꯒꯤ ꯇꯨꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯤ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯖꯨꯂꯤꯌꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯒꯤ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯍꯤ ꯑꯗꯨ ꯍꯣꯜꯂꯒꯦ ꯈꯟꯗꯨꯅ ꯅꯧ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡꯗ ꯂꯩꯊꯔꯛꯄꯗ ꯃꯥꯒꯤ ꯂꯥꯇꯦꯟ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯕꯜ ꯌꯥꯝꯅ ꯐꯕ ꯃꯔꯝꯅ ꯊꯣꯏꯅꯗꯤ ꯃꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯍꯤ ꯑꯗꯨ ꯀꯪꯐꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯍꯣꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯍꯤ ꯑꯗꯨ ꯏꯌꯥꯏ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯈꯤꯗꯦ꯫ ꯖꯨꯂꯤꯌꯥ ꯏꯄꯥꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤ ꯑꯗꯨ ꯍꯣꯟꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯃꯜꯂꯛꯇꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯕ ꯇꯣꯛꯂꯒ ꯃꯁꯥ ꯑꯗꯨ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯂꯥꯛꯂꯒ हि अदुदा थोमजिल्लई मरम अदुना हि अदु फेरे फेरे हायरमी मसिदगी अमुक करिसु तौदुना तुमिन्ना अमुक लैख्रे मसिदगी जुलियाना फुक हौगटलक्लगा हि अदुगी नौ अदुना इसिंग द वोटली करिगुम्बदा इसिंग द लैबा अचौबा सागुम्बा ओइरमलबदी नौ अदुना थिनगे हायना खंदुना नौ अदुना इसिंग अदुदा वोटली मसिदे हेना ngakpa akiba amana mana pairiba नौ अदु खंगहौदना इसिंग मनुंगदा खंचिंग चिंगछिनखी
ꯃꯗꯨꯗ ꯖꯨꯂꯤꯌꯥ ꯑꯗꯨ ꯈꯪꯗꯨꯅ ꯆꯣꯡꯊꯣꯔꯛꯄꯗ ꯃꯍꯥꯛ ꯍꯤꯒꯤ ꯃꯄꯥꯟꯗ ꯐꯝꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯧ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯇꯥꯎꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯧ ꯑꯗꯨ ꯂꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯧ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯆꯤꯡꯈꯤꯕꯒꯨꯝ ꯃꯅꯥꯛꯇꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯌꯥꯏ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯖꯨꯂꯤꯌꯥꯅ ꯍꯧꯒꯠꯂꯝꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯖꯨꯂꯤꯌꯥꯅ ꯎꯄꯥꯏ ꯂꯩꯇꯅ ꯍꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯅ ꯄꯨꯔꯛꯄ ꯕꯣꯏ ꯑꯃ ꯐꯥꯛꯇꯣꯛꯂꯒ ꯕꯪ ꯍꯦꯜꯞ ꯃꯤ ꯍꯥꯏꯅ ꯏꯔꯝꯂꯒ ꯈꯨꯝꯖꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯖꯨꯂꯤꯌꯥꯅ ꯇꯣꯡꯈꯤꯕ ꯍꯤ ꯑꯗꯨ ꯂꯩꯔꯝꯈꯤ हि अदुगी मनुंगदा जुलियाना पाइखिबा बोय अदु मसा मतोमता फाक्लगा लेरमखि मस्तिगी जुलिया मिकअप थोरखि मागी ममंग अदु निंगसिंगलुबदा महाक अकीबा फावखि वारी असि मतंग अस्ता लोइजरे मयामबु अमुका हन्ना खोइरुमजरी।